Social media की update post kara मैम द पाथोक्सरी अहान बद फिल्म रोहन सिंह की post की लखुचरी मांगना असुमना फोंदोरगली इंग्लिश लोन बगी डिबेट तौरिंगैदा अइना हाइजनिंगबदी कुकी गिदी अहल अंगांग खाकथखै खरा कपसिल लौसिनरगा इंग्लिश इंटरव्यू लोइना पीखी चुम्बसु मानखी अइखोइना इंग्लिश ngang हाइतबदै इचुम चुमना लालहौबसु मयाम यावखी Next update ta bolero gari na thombada leisabi ama leikhidre anina sokle Pau asina makatarakpo oina kaksing kuno UFO manakta lambi mataida insang yonduna leiba platform da bolero gari thousal lakpadagi leisabi ama leikhidre mauna ha ani sokle hairi leikhidrabi nupi adu kaksing kuno awangdagi salam rosinina sahi kunga taret laikai adumaktagi maisnam devla sahi kuntraga mapal amasung amadi kaksing kuno thingam bokul laikai dagi khumuksam rozibala sahi nimpu ni hairi todok ase bolero gari adu starting fail oirakpadagi diesel auto amada thomjillam laba matung platform da thousillakpani hairi gari adugi registration number na MN01AW159 pani next update ta Nongpok Sekmai police station da maira paibi sing thomjin kre Nongpok Sekmai police station da attest tawduna leiriba borders security force BSF satkiba yaroi haina mafam adugi maira paibi ima ibel sing na khongjang sangchin kre kunja sing BSF ka afaba mari leinaba maramna atopa security force laga kari oirakadage haiba tamba ngamdabana khongjang asi sangchan khibani haina makhatari next update Robin mangang khwairak pamdagi lakhutchari maki post na sumna fongdorakli ngarang haidokhiba 12 examination da commerce da Manipur pumbagi first position laurakhibi masagi yumgi fibam yam sa dabi isa sanopi Lena Naurem pokpa Naurem biren kaksing ningthau leikai bu ngasi unaduna pukning thaugatcharubani paisa paijadaba 80 nina paisa di supnatangi dictionary amakhak leinaba mateng tawjarami maki punsida mana ningjabadumak thungba oirasano sata satri loinamaki da chachaningi adubu paisa leitabanina aisu chatpa ngamjadre warobiganu ngasi aigi khongsatuda kaksing 80 unit ki advisor amadi member sing su saruk yakhi kangleipak imana yaifare haina fongdorakli Robin gi makatarakpo oina asumna fongdorakli ngarangi 12 examination da science stream da 19 position da yaurakravi phayeng saba leikai degi angom nerupama apokpa leikhidre apopigi mingna sosistra kawi awaba imung oibana magi su angamba khajikhak mateng tawjarubani mahakna ningjaba kuding thungba oirasanu aina yaurokpa ngamkhidraba sata satri sing amadi imung singna warobiganuko mafam dubu koliba unit na satuna pukning thogatpiu haina fongdorakli Next update ta longnam namthak tawbiraga nupi oibegi ikai khumnaba manghan khibani haiba nupa ama sahi tara jail da fadok pikre hairi Next update ta congratulations Chhattisgarh gi Raipur indoor stadium da pangthokhiba 7 MMA championship tournament ta KG 52 gi Kanglup ta youth C category da Jacob B Moirangsa na goal fangba ngamkre matung da su hena chauna mai pak tuna imalaiba ki mingset purakpa oyu haina post asina fongdorakli Next update Myanmar da lan pangbasat khiba Sisipur dagi ZRA gi gongmang haukip hairiba mioi asi faraba matungda Myanmar gi army na tamthina hard kre asiba haksang lamka or Songpi Kuki Martyrs Cemetery da leiro lagani